Arambai Tengolna Athoba Singi Mafamda Ikai Kumnaba Utkre, Mikal Gidamong Maitai Fruki Apun Basaktam Tugaina Bahotnarak Pasing, Laibak Nusibanate, Korounganba, Laikat Padi Araiban. Ipa ipu singi thauna chen bana hena maru oi karisuna taba mikhal gidamak maitai proof ki apun bagi saktam thugaina bahot narak pasing leibak ungsiba amata nate chatkadaba lambi sangi member of parliament MP na Manipur gi tunglam chat lep kadaba nate haining ba hai sanu iraipak iramdam kandaba yade haina Arambai Tengol gi lusingba Korounganba khuman phungdokre Thawbal district ki manung chana leiba Khongjom War Memorial ngasi Anglo Manipur Warda Thawaina Pontha Pikraba Lamdamasigi Athoba Ipa Ipu Singi Khubamda Laikat Palakpaga Mari Lainana Korounganba Khumana Phungdokhibada Laikatpadagi Hena Ipa Ipugi Thaunaling Jen Chen Bana Maru Oi Iraipak Ifurup Ngakpangamdana Athoba Ipa Ipu Singi Khubamda Laikatpa Habasi Ikainingaini Ngarang hanta lamdamasida sangsilakpa mitop singna iraipak iramdam munana bahonaraklaga aikhoina wana leliba simag athauba ipa ipu sing adugi mamangda ikainingai ni haiki loinana karisuna taba lok sabha mikhal gidabak maitai fruki apun bagi saktam thugaina ba honarakliba mioi singasi Manipur nungsiba mioi amata nate aikhoi satkadaba lambi sangi MP na Manipur gi tunglam chat lepa yaba nate Arambai Tengol di iraipak ifruk gidamak thawaina mangda thangdoktuna tholakhibani Mioi Kuzo Kharana haining bahaya basu iraipak ifuruk kandaba yade lanmi laitaba lamamatana laiba kanbangam loy mathauna yaudaba mioi kharana ngangba wana aikhoi gi thauna halhaloi hainasu mahakna makha tana phongdokhi